पुनमकु खुरमजरी हौजिक नुमित योंबा मतुंग पुंग अमा तारपगी इरोइना मणिपुरदा नुतिगी फोंगबा पाउचे हुयाला पाउचे असिदगी खंगतसबा मरुइबा पाउ खरा एमएम स्टोरी कलेक्शन की माइकेदी पाउदमजरी अहानबदा हेडलाइंस खंगनजरी हाई कोर्ट मणिपुर की लान मनुंग मफम खंगिद्रबा मियोय कुद्रागा निथोयगी खुंगुन निबियु हाइबगी वाकत डीजीपी अमसुंग बिष्णुपुर की एसपी न पाखोम पीबी मतम सांगतोपियु हाइजखरे सिना कैथेन खुंदा अहिंग चुपा बॉम्ब अमसुंग नोमै कापसनदुना अटैक तौरखरे Angang hatpa Chenpham Leroy, Ronalbi Todo a Silingak, Shemaning the Inkaba Puraning the Karana Sataba Organi Tazi, CM Kemsan. BJP Aramba Provaganda, Miano Tazabino Okram Ibobi, Miangi Ihobulan, Honbasing Matamsana Wakantahan Si Kokomi. How you lady Manipuringa and Miangi when Kanga Tabak Togadabani Amuk Pauk Santona Pizzeri. High Quota Manipulan Manung the Mafam Kankitraba Mio Kudragani Twigi Kungun Libu Hibi Wakat. DGP amasung Bisnupur SP na pakum PB matam sangtupiu hijackre me ahom ing singni kulhumdagi on tribal student union Manipur ansum na sinduna singi district singi manungda maru aina kugi zo tabam phapam singda tribal solidarity march haiba ready ama satluba matung khangawdana Susanpur amasung Bisnupur gi district ani gi taina bada leiriba turbung balada leiba Meitei singi yum kai mai thaba yauna satharkiba tamthina lan asigi manungda mapam khangdana mangkhibadagi hojik pabu langla langjin phangba ngamdriba mioi kunthani thui gugun Nibinaba High Court of Manipur da fine torokiba public interest litigation PIN amagi anirak suba amasung makha taba wai ngasi sathana balakholak pada apunba respondents mapan gi manungda yauriba DGP Manipur amasung Bisnupur district ki police SP na makoi anida court issue taukiba notice ki pakhum pirak nabagi matam sangtokpi na ba hijackre PIN asgi family of the Voluntary Disaffair Association Manipur Freedom gi president Kangleipak Rajit amasung Human Rights Initiative SRI gi administrator Thoksom Manos Meitei na petitioner oiduna fine torkibani PIN asigi respondent singa Union of India gi mahut sinba Minister of Home Affairs Secretary State of Manipur gi mahut sinba Commissioner Home DGP Manipur amasung Bisnupur gi tenopan Imphal West Kangpokpi Kaksing amasung Thawan District ki police ki Superintendent of Police SP Singni petitioner anina quarter fine torkiba PIN asida mioi kunthai thoi asi Manipur gi lan manung da mafam khangdana mangki badigi hoji phawbo makoi gi langla langjin khangma ngamdabata natana makoi gi haksang sing phawbo phangma ngamdri hairek kibini mioi kunthai thoi asigi manung da mioi kunumdoi gi matang da yamdabda Manipur Human Rights Commission MSRC da case taratu fine tawduna wakat kiba laikre case sing asi commission khalaga wayan satharwa matung da July 13 ingnesi ni kumari da Mari Nainaba Police Authority Singa proper investigation sing Satanaba Amasung investigation adugi progress Amasung Panglakbasing complaint singda sang Naina Kanganaba direction Piki Bani Commissioner direction Asi Pikrabasu Asuk Kuirumatam Asigi Manung authority sing Asina Commissioner Piki ba direction sing Tabak on Torok Bangamdre Amasung Mapam Kangriba meoising Asigi Imung Singda investigation one talk Kangnabasu Ngamdre Ibisini Mapam Kangidraba meoising asigi matangda IPC gi section Sohum humpumari among sohum humpumanga amasung sohunga sumna ani yauna pass information report sing su fine taukiba laikrabasu hojik pawda meoising asigi kungun diba ngamdri hairi petitioner ani na quarter fine torkpa PIN asida mapam kangdriba meoising asigi manungdi kharagi matangda local pa case ka mari nena state ki police ki maikaidigi intercommunity nature oibana maram orduna promen oina casing asigi investigation center bureau of investigation CBI da transfer tawbina ba promen oina recommend taw sulaikre recommendation asida January ki tarik mari in singani ko mari da tawkibani adubu hojik phawda recommendation asigi mari naina lokhopam thobo thabak sin lokhot piraktre haibasini wakada si high court of Manipur PIN number ahum of nisingani kun gataru oina tha asigi tara manga ihan hana chief justice M Sundar amasung justice Hantem Bimwangi bench lokhot kre Numin asida petition ani gi maikai digi lep ki ba council of Kirejit amasung W Basta Kumar na singba council singa submission torokpa wafam sing tara matung da court ki maikai digi PIN asigi apunba respondents mapan gi manung da respondents number ahum oiriba DGP Manipur amasung respondents number mari oiriba Bisnupur gi district police ki SP na notice sing asi issue tauki ko na respondents ani da issue taukiba notice asigi pakum pirak na bagi matam sayon ani PB na ba additional advocate general junior advocate player torpadi ko nasu ayaba piraduna PIN asigi makha taba wahin zathana ba ngasi April gi tarik ko ngamapan inis ngani kun taruk nis tauna ba direction pi kibani
Kona numit asida pikiba direction gi matungina PIN asi ngasi amuk hana list tawki matter asi ngasi list tawrabasu ko na tha asigi tra manga da ahan ba oin lakhotlaga respondent ani khangatuna issue tawkiba notice ki matungina respondent sing asigi maikai di court pirakada pawkhom sing pirakhi di haina petitioner ani gi maikai di ngasi leki ba auction amana phongdorok nei kona issue tawba notice asigi pawkhom pina magi matam khara sangtana piu hairakpadi court ki maikai di su ayaba piraduna lagdeba jun thagi ahum suba sayonda numit ama leplaga pikre hairi panba yabadi Manipur Human Rights Commission mang ki meoising manungdagi kharagi matang da fine torpa case ki wayan sa tharakpada me ni gi tarik kun ing singani ko marida matam adugi Bisnupur ki SP na commission da opposition oina pirakkiba lamai ani panba seron amagi aroiba pregapta case adu CBI da sinabina ba proposal ama yaw January tarik mari ing singani ko marida ayiba seron number C426 ASPPB BPR Singani Kulumdoi CBI Sama Yankagi Makada Director General of Police Submission Tokre Highness Pongdor Kibini Maramasina High Court Nata Sigi Taramanga PIN Asibu Han Hana Lokolakada DGP Amasung Bisumpurgi SP da notice issue to Buganoina Iva Asi Utor Naba Amasung Masiga Marine Naba action taken report Pikal Naba direction P Kibini May Ahum English Kulumdogi Mapam Kangitra Mui Kuntai Togi Maming Amasung Laipam Mafam Kangi the missing Matang Malona Pogdam Zuri. Ahan Mada, Wairam Tem Ingo Kungamanga Moria Kuno Lekai, Me Ahum English Kulumdoi. Ani Subuda, Waikom Nana, Kuntraga Mapan, Moria Kuno Lekai, Me Ahum English Kulumdoi. Ahum Subuda, Togdam Kanta, Kuntrahumdoi, Kongdom, Sapam Mamang Lekai, Me Ahum English Kulumdoi. Mari Subuda, Atom Samarendra Putere, Kumbom Bazar. Me Taruk English Kulumdoi. Manga Subuda Yungkaimbam Kiran Kumar Neputre Kumbong Bazar Maya Lekai Me Taruk English Kulumdoi. Taruk Subuda Sirom Itosa Kutraga Nipan More Turen Wangma 1 number 7 Me Nipan English Kulumdoi. Taret Subuda Laisangten Langamba Kutataret More Haino Makong Me Nipan English Kulumdoi. Nipan Subuda Nauren Prakash Elias Manau Nempu Turumbung Bala Bazar, Me Tramatoi English Kulumdoi. Mapan Subada, Laisomam Suras Kulumdoi, Tera Kongsangvi, Me Tramatoi English Kulumdoi. Tara Subada, Tongam Sham, Kudromdoi Turumbung Bangla Bazar, Me Tramatoi English Kulumdoi. Tramatoi Subada M. Dewan Kutramari Awang Sengmai Prau Mamang Lekai, Me Tramanga English Kulumdoi. Train Toy Subada, Toyam Tumba Awang Sengmai Parau Mamang Lekai, Me Tramanga English Kulumdoi. Tarom de Subuda Hobism Romeo Kumari Molom Biles, Me Tramapan English Kulumdoi. Taramari Subuda Laimayum Amarjit Umpumari Sero Maka Lekai, Me Kunganipan English Kulumdoi. Tranga Subda Maisra Malem Nganba Kunmari Nintokong Maya Lekai, Jun Gitarik Taruk English Kulumdoi. Taratruk Subuda Guru Mayum Boni Kungamanga Nintokong Maya Lekai, Me Taruk English Kulumdoi. Tates Subuda Pukrabam Abinas Kulumdoi, Nintokong Maya Lekai, Me Taruk English Kulumdoi. Traipan Subuda Nepram Bormani Ipumanga Nangaten Mamang Lekai, Juntara Amasung Tramdoi Gimarak. Trampan Subuda Togdam Ragumani Kutra Kongampat Awang Lekai, Me Tramari English Kulumdoi. Kun Subuda Toksom Nintaurimba Kuntra More Haino Makong, July Ama English Kulumdoi. Kun Matoi Subuda Sangon Sem Ngaleima Tramatoi, Semizing Kuno Awang Lekai, July Mari English Kulumdoi. Kunitoi Subuda Irengbam Sinkai Nganba Kun Mari Semizing Kuno Awang Lekai, July Mari English Kulumdoi. Kulumdoi Subuda Nintoi Ngambi Jam Tratare Tera Tombram Lekai, July Taruk English Kulumdoi. Kumari Subuda Pizam Hemjit Kun Tagen Kolam Lekai, July Taruk English Kulumdoi. Kumanga Subuda Maibam Abinas Tranga Akam Awang Lekai, November Manga English Kulumdoi. Kuntaru Subuda Ningtozam Anthony Trampan Akam Awang Lekai, November Manga English Kulumdoi. Kuntare Subuda Pukram B. Sandra Ningtokong 1 number Nipan, November 2023 Kulumdoi. Kunipan Subuda Sangon Sem Pisak Masa Humdra Tinungai 1 number Taru, November Tramdoi English Kulumdoi.
Okram Komai Kumpugani Tony Tongkong 1 number 2 Mas Mari Inisingani Kumgamari Kangleipak Apamba Nipunipan Tangmaiban Komdram Senungbam Lekai Epintra Mari 2024 Kutama to Subada Laisam Kaman Babu Yankaitaru Gosaipur Kasar November Kungamanga Inisingani Kungamari Aroi Bada Kuntain to Subada Nuang Mukes Kun Kaisapan Lemazan Lekai Masta Truk Inisingani Kungamanga Hairiba meoising asi me inising anige kunhundoi gi mafam khangidraba meoising aktani Sina kaiten khunda hing suba bom amasun noi caption duna attack torkre Ukhun district ki ditan police station gi lungsulomda kilometer kumanga rom lamna laiba Sina kaiten khungi khunjal singbu state amasung central force sing na section na ngak selak labasu suda laiba kuki militant sing ni singnaba sing ahing supan nomai amasung bom caption duna akan ba attack chatharakre hairi Thado asigi matang na police tagi phangba paw gi matung ina attack asi ngarang numidang pung tare lom tarakba matam dagi hauna suda laiba kuki militant singna sena kaiten khungi nungsup thamba sarukta laidiba uyok singthak dagi nongmai amadi bom na singba caption duna akan mamong da attack chatharakimani hairi Kuki militant singni singnaba singna kun asi tamna akan ba attack asi chatharak badagi kun asibu ngak selakliba state force amasung marisuwa mahar regiment amadi BSF ki pawsenen singnasu attack tawne ba militant singi Meitei da handuna no mai kapki nakat ani mangna khut thongna rakpi manung channa bom pokai bagi ahoba makon sing taba ga doina na no mai maru kya kape makon sing taki thawdo asi ahing su pachathar kipaga noina na ngasi ayuki pung taruk taba phabo makha taki hairi nakan ani na akan mamong na khut thongna krabasu kun asi kunja amata no mai amasung bom na panduna sopodi yaukide ngarang no midang pung tare lom tarakpada Haurundaga, Tarapati Haurundaga ngasi ayo pung taruk tarakpa pawada nakan anina khut thok na kram matung pung khra liap nuruk khangok dana ngasi nungtin pung mangaga minit tararom tarakpada sena kaiten khungi nungsup thangba romda leiriba langting khungi singmai romdagi amung hanna kuki mininteni singneba singna akan mamong na khut asi khunna sitamna nomai kaplaki hairi makha tana ete satharpati khunna asigi khunja sing amu hanna mi pai pungnaki mari suwa mahar regiment gi pasren singna su amu hanna etek taruniba singda onsin nomai kapki hairi Ngarang numidang dagi haurduna kun asida bom amasun nomai sizna dana kut tholak bagi thawrok sing thorak padi kun asigi khunja sing saphagata mafam sin nanjele khare hari panba yabdi ngarang ayu pung taraga mini kutharom tarak padasu suda leiba kuki mini 10 group amagi gadar singna singna ukhun district ki ringui naga bines ki manung saliba ringui khore gi paringdal nomai kapsalak bagi kun asibu ngak selakdeba naga bines ga singna su hannuna khut thona kibani todo asida naga bines gan ani phiom nu na sopati Ukhun district ki hostanda laikal adak libani Angang hatpa sing Chenpham leiroi tongraw gi todo asi lengak semaning daba ingtaba purak ningdaba na kharana sathaba oregani thajai CM Khemsan tongraw bi todo asi lengak asi semaning daba irang saganing ba kharana sathaba oramgani haiba si lengak sigi ase pathajabani harduna angang si buntam thiba mong da hatkiba mioi sing Chenpham leite soidna phagni haina si Minister Y Khemsana phongdokre Wafam asing Imphal West District ki manung Chaliba Langthaban Assembly Constitution da paikal lupa karor kumari ga lak kunthama panrongi oigedaba tongan project manga sanga duna miyam gi khusinna bagi manung da mapung oina laurem lekai community hall sanga bagi mapung oina pangthokiba thorom da athoiba mithulen oiduna phongdokibani thorom asida deputy chief minister Losi Dikhona akhanaba mithulen oina saruk yarga AC asigi MLA ke samna thorom mapu oiki Chief Minister Namakata na hai lenga asi semding ngai mamang da leramba president ron adu miyam na pamdre miyang imhut sing na semba lenga lehen biro haiba miyam gi kholaw tagi lenga asi semlak bani ai isa di Chief Minister ohelakani haiba gi thajaba leikide amasung kanagum amatana CM ohen biu haiba hairuba leite leibaki oiriba phibam asida aingonda CM oiro hairakpadu thengnagodriba responsibility mayam adugi khalaga mute ama oina thokliba irang Kudimak thengnaba tabani khalaga isana yana CM gi pham asi laukibani lenga asi ngasiga thana tha aniga numit kuni surakpada ngairi anoba lenga asina namdam asida kundamina riba puruk kunthra taruk asi punna nungsi sanana himinana ba ngamnamba honar kibani nandam asida tungdu leita daba amadi ingchikba purakpasi harabadi aikoi masengi marakta phaminarga wari saduna amagi awat apam engkhanaraga thajana daba lairakpadu mekhatsi khanduna tongan masengi mafamda Punna satpa haukibani amata oiba haibasina mamang thaduna Jiribam districta anirak chatuna nakan anigi marakta nungsi sanana poraknaba honakibani
Jiri bangi khongset aduda nakan anima ki meoising mayumda hanjanduna chalen amas punna samina tangdu leita bi phima amada leyoki adubu aina jilbamde halakpaga tonawbida yamna thamoi kainingai oiba thawdu adu thokibani tonawbi thawdu adu irang sagatningba amadi lengak semaningdaba kaunu kharana chatarakbaga soidna oigani haibasi lengak asik aset pathajabani thawdu adu senareba sing soidna phagani makoigi chenpham su leiroi nungsinaba horokpa wari sanaba horokpa matamda asigumba thawdo amat atamnana tholadi basi manipurda irang pamba irang lehelaga sen taningba kangbu amana sathaba oigani tangdu leitaba leitana chokhatpagi lambida khong thangjinba ngamloi haibasi ekoi kaugdo phai miyamna nengakta piendabi khongjang changsilakpani haibasu khangi ima singna khutta maira pairaga democratic oiba mawongda khongjang changsinba tung inarakba nahasina polista nungna thomjinba nauri kapsan mina singba torokpada polisna su control tawnam honabada tiar gas kapani aigi maikai di tiar gas kaptanaba polista direction pijari adubu khongjang changsinbada yekai thingaibagi thong yari makai tawbiganu namdam asida tangdu leitaba phibam puraknaba honabada miyamna mateng pangbiu su haiki CM gi khongset adura karam water supply scheme haurebi water supply scheme nilong sajing topokpi water supply scheme naran konjen me lekai gi community hall amadi naurem lekai community hall sangadana miyamda khusineki story collection bu miyang tabiriba khwai punapu amuka hanna kurom jari paw loi jare